Channel sida tune in tawbiraga program asibu meeting tabiriba nakoi khwai pumnamakpu nakoi gi host Evangelist Thaimei hakna Prabhu Jisu Christ gi mingda taram na welcome tawzari nakoi gi prayer moral amadi financial support adugi mapalna channel asinga si phawba chathaduna leibani chanbiduna support tawbiu channel asibu nakoi gi seba ma tolomna tawba phangjaba oijage JP Spiritual Corner na ngasi muka puduna lakchari Manipuri Sabbath School Lesson Study Hour Lesson number 12 2025 ki second quarter ki lesson tarani thoi suba amuka puduna lakchari ngasi gi para asigi mamingna the precursor hai the English the EB masi sa a forerunner hai baga chap manabani mamang the talk ki ba aduguma chap manaba thaudo amuka tung the thorakani haina hana uthok pi ba hai bagi maramda ngasi gi para ase khoi nei na gadori Hoy akoina book of Revelation ase paba matamda prithibi gi aroiba tangkakta Jisu Krista na magi mi singbo amuka lawba laklamdai asida taibang panda mi na khangba ngamdaba chinba na phongdokpa ngamdaba awa anang lakani habase akoi uba phangi masigi awa anang sida kri yaubra harga persecution haina Christian singbo maru oina ishor bu khurumlaga leiba mi singbo Mark of the beast natraga image of the beast sa adugi khudam sa adugi murti adubu lataba singbu enforcement lakpa kanda aidi ishor gi mi oigani haina Krista gi tung illiba bi singbu miot minai ot nai ba tam thina ta thi ta woina tawba aduga loina na even that asiba gi chairak phawba pi bagi awa anang se lakani haibase aikoina uba phangi Masi pumnamak se tungda thorakadaba pumnamak se hana mangjaunana aikoigi mangda hinglakiba Christian mayam ishor gi mi sing Jisu Krista gi sebok sing na mayok naraga lakhi haibso aikoina uba phang Daniel amadi magi marup sing karamba miot minai karamba awaba karamba persecution khang kibra kari matangdagi makoibu adugumba awa anangda pi kibra haibdo aikoina tamba phangi Jisu Krista ge seboxing awa anang loina thena ki madugi marakta ngasi ge parada ekoina yengani James asibu Herod na kramaina hat kibra manga kaklaga ma Krista gi tung inbagi damakta Krista bu khurumbagi damakta ma bu hat pagi chairak adu phawa pi ki Peter Jisu Krista na nangi matam yaudri haibagi maramna ma awa anang kaya khanglabasu hanana ba ma bu pha pullaga thamgrasu liberation of Peter bu Krista na muka kanbi ki bagi wari adu uba phangi Jisu Krista magi masamakta persecution mayam mana thengna rakhi maru oina mahakna Sabbath thugaye Sabbath numit nang thabak tawi ge hu heklaga chaye natraga nang Moses ki law nga engakte yathang nang thugaye haibagi maramda mabu maran mayam sijin laga ot naiba nungsi daba tukachaba mayam Krista gi punsi da ekoi thengna rakhi bado ekoi uba phangi pumnamak se thokiba pumnamak se Daniel amadi magi marup singi punsi da thengna rakhiba amadi Jisu Krista ki sebok singna James ki punsida atop ki punsida thengna rakhiba awa anang Jisu Krista masamak ki punsida thengna rakhiba awa anang se pumnama ase prithibi gi aroiba mikupta Krista na aikoi bu lawba laklamdai da thodok pumnamak to amuka hanna thorakani habse aikoina khanggadabani ngasi gi parada aikoina maru oina Shadrach Meshach and Abednego Daniel ge marup ahum amadi Daniel makoina thengna rakhiba awaba khudingma ado karamhaina tawraga thengna rakhibra kari maramdagi thengna rakhibno aduga iroina na amuka ekoina Revelation chapter 13 da phongdok piba tarahumdoi da iriba aroiba matamda thengna rakadabasiga Daniel ge matamda thengna rakadabasiga kari mari leina bra haibdo ngasi ge parada ekoi yengminagadori Ngasigi memory text oina ekoina 2 Timothy chapter 1 verse 7 2 Timothy chapter 1 verse 7 ekoi amuktang yengminasi For God has not given us a spirit of fear but of power and of love and of a sound mind Apostle Paul na Timothy de ibase kramai na ibrahirga ishor na ekoi da pibi ba thamoi se Miki thigi thamoi nate akiba gi thamoi nate not a spirit of timidity but a spirit of power Akiba gi thamoi nate adubu sakti leiba kidaba courage thona leiba adugumba thamoi adu ishor na pibibani and of love aduga minungsi haiba Krista bu nungsiba kairoi lekai bu nungsiba tola taraba sing bu nungsiba
ꯑꯁꯤꯒꯨꯝꯕꯒꯤ ꯊꯃꯣꯏꯁꯦ ꯑꯩꯈꯣꯏꯗ ꯍꯥꯞꯄꯤꯈ꯭ꯔꯕꯅꯤ and of a sound mind ꯑꯗꯨꯒ ꯑꯆꯨꯝ ꯑꯔꯥꯟ ꯕꯤꯆꯥꯔ ꯐꯖꯅ ꯇꯧꯕ ꯉꯝꯕ ꯋꯥꯈꯜ ꯇꯤꯡꯅ ꯆꯨꯝꯅ ꯈꯟꯕ ꯉꯝꯕ ꯑꯆꯨꯝꯕꯗꯨꯗ ꯆꯠꯄ ꯉꯝꯕ ꯑꯗꯨꯒꯨꯝꯕꯒꯤ ꯋꯥꯈꯜ ꯑꯗꯨ ꯑꯩꯈꯣꯏꯗ ꯄꯤꯕꯤꯈ꯭ꯔꯕꯅꯤ so isin inausing no matter how bad our future looks like ꯑꯩꯈꯣꯏꯒꯤ ꯇꯨꯡꯗ ꯃꯥꯡꯗ ꯂꯥꯛꯀꯗꯕ ꯄꯨꯟꯁꯤ ꯊꯦꯡꯅꯔꯛꯀꯗꯕ ꯑꯋꯥ ꯑꯅꯪ ꯀꯌꯥ ꯑꯁꯦ ꯀꯌꯥꯃꯨꯛ ꯊꯤꯔꯕꯁꯨ ꯏꯁꯣꯔꯅ ꯅꯪꯒꯤ ꯄꯨꯟꯁꯤꯗ ꯑꯩꯒꯤ ꯄꯨꯟꯁꯤꯗ ꯀꯤꯗꯕ ꯊꯃꯣꯏ ꯍꯥꯞꯄꯤꯔꯕꯗꯤ ꯅꯨꯡꯁꯤ ꯍꯩꯕ ꯊꯃꯣꯏ ꯍꯥꯞꯄꯤꯔꯕꯗꯤ ꯑꯆꯨꯝ ꯑꯔꯥꯟ ꯃꯁꯛ ꯈꯪꯕ ꯊꯃꯣꯏ ꯍꯥꯞꯄꯤꯔꯕꯗꯤ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛꯇꯣ ꯃꯥꯌꯣꯛꯄ ꯉꯝꯒꯅꯤ ꯑꯩꯈꯣꯏ ꯀꯤꯔꯣꯏꯁꯦ ꯃꯥꯡꯗ ꯂꯥꯛꯀꯗꯕ ꯄꯨꯝꯅꯃꯛꯁꯦ ꯈ꯭ꯔꯤꯁꯇꯤꯌꯟꯁꯤꯡꯕꯨ ꯑꯣꯠ ꯅꯩꯒꯅꯤ ꯍꯥꯏꯕꯒꯤ ꯄꯔꯥꯁꯤꯡꯁꯦ ꯇꯝꯂꯒ ꯑꯩꯈꯣꯏ ꯀꯤꯔꯣꯏꯁꯦ ꯃꯔꯝꯗꯤ ꯈ꯭ꯔꯤꯁꯇꯅ ꯑꯩꯈꯣꯏꯗ ꯄꯤꯕꯤꯕ ꯊꯃꯣꯏꯁꯤꯗꯤ ꯑꯀꯤꯕ ꯊꯃꯣꯏ ꯅꯠꯇꯦ ꯑꯁꯤꯒꯨꯝꯕ ꯃꯤꯑꯣꯠ ꯃꯤꯅꯩ ꯑꯋꯥ ꯑꯅꯪ ꯂꯥꯛꯂꯕ ꯃꯇꯝꯗ ꯑꯩꯈꯣꯏꯅ ꯈ꯭ꯔꯤꯁꯇꯕꯨ ꯇꯠꯇꯅ ꯅꯨꯡꯁꯤꯕ ꯉꯝꯅꯅꯕꯒꯤꯗꯃꯛꯁꯨ ꯏꯁꯣꯔꯅ ꯑꯩꯈꯣꯏꯗ ꯅꯨꯡꯁꯤꯕꯒꯤ ꯊꯃꯣꯏ ꯑꯗꯨꯁꯨ ꯍꯥꯞꯄꯤꯈ꯭ꯔꯕꯅꯤ ꯑꯁꯤꯒꯨꯝꯕ ꯃꯤꯑꯣꯠ ꯃꯤꯅꯩ ꯃꯥꯟꯕꯅ ꯑꯁꯦꯡꯕꯗꯒꯤ 사진나버나 헨나 만버스 마tam 아시다 sound mind achum aran phachana bichar tawba ngamgi wakhal adusu pibikhraban aduna aikoi krista da changjakhraba mi khuding makkidi lakadoriba thengnaridoriba pumnama asida aikoi kiningai leite aikoi waningai leite maramdi krista na aikoi da pumnama adu mayokna ba ngamnanaba phajjakraba yamna pangal leiba minungsi leiba achum aran khangbagi bichar khangbagi Thaimei ado happy krabani habse aikoi khangjasi ngasi gi para ase aikoi henna gyan taba ngamningai ahan bada aikoi ishor da changjasi ishor da haijaminasi Thauzal gi mapu ingam ngamba serga da leiba ipa ishor ngasi gi punsi amuka nangna aikoi da pinabire thagachari ishor nagi wahai aikoi hauzik tamgadori aikoi sonbani aikoi ge pap pumnamak kokpiyo aikoi ge haitaba pumnamak lauthokpiraga nangi serga gi bigyan adu pinabiduna aikoi na tamgadoriba tagadoriba nainagadoriba pumnama asida ishor nangna khanganingba makhai adu aikoi tamba phangba oijage uba phangba oijage maram aduna nahaki thawai asengbana loina biyo nangi serga gi thauza gi thong serga gi bigyan gi thong adu hangdok piraga ngasi tamba asina tungda mangda lakadoriba pumnama asida aikoi mayok naba ngamba gi sakti thauna pangal adu pinabiu haina Jishu Christ gi mingde nijari amen Daniel chapter 2 a warning image prophecy tamba matamda aikoina Daniel chapter 7 chapter 8 chapter 10 hana tamde Revelation chapter 2, chapter 5, chapter 6, chapter 10, chapter 13, 14 haina hanna tamde. Aduna Daniel chapter 2 ase karira hairaga mother of all prophecies. Prophecies mayam gi mama ase Daniel chapter 2 ni. Prophecies pumnamak ki foundation ase Daniel chapter 2 ni. Daniel chapter 2 ase khangdrade aikoi prophecy se Daniel Revelation se karishu khangloi. Aduna Daniel chapter 2 se yamna maru oiba amani habse aikoi ahanba da lausinsi. Masigi prophecy Daniel chapter 2 ge prophecy se Jishu Christ na taibang pandami oi pok oi na pok laktringai chahi chabanga he na watlingai da masigi prophecy ase pb kibani masigi prophecy da aikoi loina mak gyan ta kare loina mak khangre madu da loina aikoi ngasi changlaga loina mak to aikoi dissect tawraga in depth study tawbudi ngamloi adubu ningthau Nebuchadnezzar na mangki mang adu da chawraba murti uki madugi murti ado makok na sanani senjeng ni lupani nungni amadi yot ni aduga yot ka leibak ka totna bani habda aikoi nu uwe uriba saktam aduda mana gyan tadre karira aigi mang se haiba pauning singdre wari do aikoi samjillaga Daniel na mang adu interpret handokpa matam da kari hai o ningthau Nebuchadnezzar amadi nangin ningthau lebak Babylon ase nangna uriba murti saktam aduda makok ki sana ge saruk to nangi ningthau lebak niko adubu na ki ningthau lebak asibu kanagumba amanna nangbu amuka loi challaga nangi ningthau lebak ase tu tharaga angamba ningthau lebak na amuka kakhatlaga pan khrani Medo Persia na nangbu amuka muthatlaga nangi na thakta phamlaga Medo Persia na rule tawgani ko Medo Persia gi matungda amuka Greece na amuka taibang pan ase rule tawgani ko Greece gi matungda amuka Rome na taibang pan ase khudum changani adubu Rome budi leibak atomba na mabu thugairaga khudum challaroi adubu Rome aside masa matomdana kai thoraga divided Rome haina ningthau leibak tara thokna kai thokani ko adu matamda aroiba nung amana laraga makhong adu thugai kibdo Krista lakpagi matam adu oigani ko haina Daniel na ningthau Nebuchadnezzar da mang adu hanbi ki Daniel 3 gi 43 de yengba matam da Bible na kari hai
image adugi saktam adugi aroiba khongsa aduda yot amadi laikhom na yana khraba khongsa aduda nung amana paira raga yaisilaga thudeki masigi khongsa tara ase bukari ne haina haibra hairaga prophecy tamba ikoi loina khange masi se divided Rome buni Rome ase laibak tara thona kai thoki makhoi mayam ase samjinna naba amuka hotna gani hai laibak amakhak oiningai amuka hotna gani haina Daniel chapter 3 verse 43 the iduna lay. They will try to stay united through the marriage of church and state. Singlup ka kanaga taibang pan ge sason ga luhong laga laiminaraga totna samnaraga amuka unity puraraga laibak ase prithibi ase amakakta sason amakakta oiningai habase makoi yamna kanna hotna gani but they shall not clip together adubu madu sup ngam loi haina Daniel 3 gi verse 43 da masige prophecy se pirami. Church and state unison laikre luhong kre singlup ka sarkar ase luhong kre akoina Revelation chapter 2 da lakpa kanda Pergamum gi singlup ki matam da marrying of church and state ase thokrabani ngasi kri thoktuna leibra Vatican City ko ngasi kri thoktuna leye sarkar su mana paiba singlup su mana paiba religious power civil power pairaga ngasi salairaga leibase prophecy ase fulfill taude hai khisira isin announcing adubu makoina kayamu hotnarabusu unison asidi purak pangam loi Daniel 2 na aikoi bu takpi baside ngasi aikoina leiriba matam se isin announcing makok ki saru aduna te Babylon gi matam loi khre Medon Persia gi matam loi khre Greece gi matam loi khre Rome gi matam loi khre adu aikoina hoji pale base Nebuchadnezzar na ukhiba saktam adugi murti adugi khongsa khongpak ki matam adude hingkhrabani khongpak asidi yot ka laikhom ga totna bani yot ka laikhom ha basidi kaidongai de su totna ba yaroi laimin ba yaroi kai thokki gini adugum na ngasi kai thokhraba taibang pan asida aikoi hingduna lei masina takpadi taibang pan gi itihas ki puwari se masiga aroiba lamai da aikoi lepkhrabani the earth's history at the end of the earth's history da aikoi palaga leikrabani madugi khongsa tara aduda murti aduda nung amana larga thugairaga achouba ningthau lebak form tawkhibado Jisu Christa lakpa adubu hanna masina takpi bani matam ase nakre Christa lakadaba aikoina leiribase aikoina leplibase aikoina hinglibase murti adugi arroi bajuk aduda aikoi leikrabani Jisu Christa lakadaba kuidre habase aikoina gyan taningai amna darkar oikre habase sumaina thamjaningi now mathangda worshiping the image Christa na laklamdaida karamba issue asida khwaidige achauba oigadra habado aikoina yengsi Daniel chapter 2 da aikoina hoje hai khibado Ningthau Nebuchadnezzar na mang adu mangkhre mana saktam murti achauba ukre makok ke saruk to sanani Daniel na kri hai o ningthau makok ado sana ado nangni ko Babylon ni ko adu nangi tungda leibak amana Medo Persia na nang asibu ngamle hairaga nang asibu namtharam le hairaga mana amuka sason tawrani Ningthau Nebuchadnezzar pendre Daniel 3 chapter 3 verse 1 to the pava matam ma sounding le Isor ke prophecy asi thunghalloi haibse magi wakhal da lakre aina prithibi ase shason tawgani aigi tungda kana su lakpi yaroi aigi leba asibu kana na sunam thabangam loi mahakna kri tawe plan of duragi tampakta statue achauba masagat kre mitam achauba masagat kre saktam murti achauba masagat kre kanage saktam la isine nausing masamak ki saktam sagat ki Nebuchadnezzar masamak ki saktam sagat ki aduga saktam pumna ma ado murti apumba do karina sem ki sanana loina sem ki masina takpasidi ningthau Nebuchadnezzar ge wakalda ishor ge prophecy ase thonghalloi lupana aigi hut sinhalloi senjeng na aigi hut sinhalloi yot na aigi hut sinhalloi adubu Prithibi as aina rule tawgani Babylon na rule tawgani sana na rule tawgani na ishor ge mayok tamana semgat ki adu khak penda duna hojikti verse 2 verse 6 5 6 ta patharak pa matam da kri tawe semgat khraba ningthau Nebuchadnezzar ge saktam ado murti ado mi loin mak na khurum gadawni here comes the main point now masidani khwai dige maru oibse ahan bada magi step sekri ishor na ngamba yate ishor ge prophecy ishor ge timing ado aina chana halloi history se aina sem gani ishor na sem be yaroi magi murti sem kre Babylon khak ta pan gani khan kre adu de ge hendok laga magi karamba se magi sakti kayamuk pambra haibse karida mukalaki murti asibu Nebuchadnezzar asibu mi pomna man they should bow down and pray and honor me
Mi pumnamakna makok non thare hariga aibu khurumgadabani haibage hukum asi thoki. Kana gumbana hairiba hukum asida indrabdi makoi asibo that sentence hat kadabani. Daniel 3:6 da hat kadabani. Kana na so hing kana bu so hing na thambe yade. Ningthau Nebuchadnezzar gi image sagat kre hojikti aibu khurummo khurumdaba sing do hat tokro. Daniel gi marup sing Shadrach, Meshach and Abednego. Makoi ahum chu mafam aduda laire. Daniel di laite matam aduda. Adubu hairiba Hebrew macha ahum asidi ningthau Nebuchadnezzar na khurummo hairiba asida they are not ready to pray. Makoi di khurum loi haibagi lep kare. Asibagi chaira adusu aikoi logani haina lep kare. Daniel 3 do paba matam da kri hai. Makoi na khurumde khurumdaba matam da ningthau Nebuchadnezzar na kri hai. Krigino khurumdaba. Khurumo na tredi na koi bo hat kragani. Maida langsin kragani. Kri hai makoi na. If God doesn't help us, Ishor na aikoi bo mateng pangbidrabasu aikoi sigani hai krene. There stain makoi gi phirep ado aikoi ni yengse. Ichini naw sing asi nang ai ngamgadra. Adu gumbagi persecution, adu gumbagi trial, adu gumbagi test to lakpada nang ai lepang ngamgadra. Daniel gi marup sing lepang ngamki. Nang ai oiram labadi. Oh, ngahak tanida kok hekta dum luk tharam laga loire. Mabu khurumbadi natte adubu asibagi chairak se ngak nan thokna ba. Ngakdang adum kok non thabadi bera laite da haina aikoi khanlam gani. Adubu Daniel gi marup sing adu tawki bra. Aikoi sirabasu sigani haina lepki. Image adubu saktam adubu khurum ki de. Now, the main point here is worship ne. Masida koi diga maru oiba. Achauba trial, achauba persecution laki base nang kanabu no khurumba aduda. Achauba tribulation adu lae habse aikoi na uba pangi. Worship or die. Nang khurumo natraga nang sirani. Khurum gera sigatra. Nebuchadnezzar gi hukum adu makoi ne indraga. Asiba adu lauzage haina. Makoi bu makhong makut pullaga maida langsin ba matamda. Jishu Krista na Ishor masa makna makoi ga lep min nakibagi wari do aikoi na loina uba pangi. Ichini naw sing akon ba matamda Satan na aikoi da pirakadaba thaudang aikoi da pirakadaba awa anang se karira nang kana bu khurumgadra. Ishor bu khurumgadra, Satan bu khurumgadra. Ishor ge saktam adubu nang ningsing laga Ishor bu nungsiraga nang Ishor bu khurumgadra natraga Satan ge saktam adubu nang khurumgadra. Satan ge mi oigadra. Aduna akon ba matamda Ishor gi mi singda khwaidigi chawba miot minai lakadabase karambagi jagada lakadra kari wahawdagi lakadra hairabadi nang kanabuno khurumba haibagi wahawda lakani haibase masigi paradige koina uba phangi. Aduna aikoina Daniel 3 da ubase is all about worship issue. Kanabuno khurumba haibagi issue adu lakani haibase aikoina uba phangkre. Yengse ko Daniel 3 ga Revelation 13 ase kari manaba laibra worship ki matang da kari kari manaba laibra. Daniel 3 and Revelation 13 da aikoi amuktang yengminase. Daniel 3 amade Revelation 13:14 da aikoi yengba matam da Daniel 3 da kari hai Nebuchadnezzar na statue sagat ki ko saktam mitam murti sagat ki. Revelation 13 da aikoi na lakpa kanda the second beast. Revelation 13 da sa ani le ahan ba sa ani shubha sa aduna kari tawi make a statue. Maak nasu kanagi mitam ahan basa adugi mitam murti adu semki. Daniel 3 the yema kanda force everyone to worship mi loid mak khurum gadabani haibage hukum ase ningthau Nebuchadnezzar na thoki. Kana gumba khurum daba mi do loin hatok kadabani haibage force ase law enforcement ase laki. Revelation 13 the yengba matam da kri hai force everyone to worship adu matam da su Americana the second beast aduna Revelation 13 ki second beast aduna ahan basa Revelation 13 ki ahan basa adugi murti adubo khurum daba sing adubo hat kadabani laibi yaroi yon bi yaroi makoi bo hat kadabani haibage enforcement se lakani haibse aikoi na uba phangi. Daniel 3 the krita we ningthau Nebuchadnezzar na sagat khibado who does not worship it must die aina hoje hai khibado force tawba matamda lamhelaga indaba sing adudi hat tokadabani. Revelation 13 da lakpa matamda murti adubu ahan basa adubu ko papacy aikoi ase sengna hai krase papacy asibu indaba papacy gi matung inna chatba sing adubu laibi yon bi yaroi makoi bo hat kadabani. Daniel 3 the yengba matamda matamadu da laiba ningthau oisno kana anga mathau oisno Babylon duragi tampak ta laiba pomnamakna kritawe khurumki Nebuchadnezzar gi sakmitam adubu Hebrew macha ahum Shadrach, Meshach, Abednego Daniel gi marup ahum adudi khurum ki de.
Revelation 13 da lakpa matamda akonba matamda sa adugi saktam adubu khurum da basing achibu remnant people ishor gi mi sing na khurum loi hai mokoi ase remnant ase mi yam gadra yam loi Hebrew gi matamda I mean Babylon gi matamda ningthau Nebuchadnezzar gi saktam aduk mitam aduk khurum khi da base mi kayano mi ahum khaktane Revelation 13 da lakpa matamda ayamba mi nadi sa adugi Murti adubu kurum kigani adubu lem hauba khara ishor gi mi sing nadi ai koi sirbasu sigani kurum la roi hai na kurum la roi hai Daniel 3 da koi ni yengba matamda haiba indaba murti adubu kurum daba sing adubu chak leba mainung aduda langsilaga hatokani haina mainung aduda langsin ki makoi si ki bra si ki de loina kange Revelation 13 da lakpa matamda haiba indaba sing murti adubu kurum daba sing Murti adugi tung indaba singbu persecuted miot minai pirakani. Miot minai sida ay koy nga sai loy na hai kare. Karamba miot minai ra hai de base hat papaw halakani. Adugumba miot minai do thena rakani. Daniel 3 da yengba matam da kri tawe. Makoy adubo mainung da langsin kre. Shadrach Meshach Abednego mainung da lai kre. Mainung adu da laiba matam da kana laklaga kanbi ki Jesus come and stay with them. Jishu laklaga makoy ga lai minarga mainung adu da ki makoy bu kanbi ki. Revelation 13 da yengba matamda akonba matamda asiba phawa aroiba phawa leplaga leiba remnant lem hauba khak hauba missing ishor gi missing adubu rescue taunanaba makoibu kanbinanaba Jisu Krista lakani hai adudi Daniel 3 ga Revelation 13:14 ase kayamuk parallel oibra kayamuk manabra kari hiramdagi no thora ise kari maramdagi no worship ki hiramdagi thorakpani worship ki maramdagi thorakpani nang kana bu khurum gadra nang kana gi tung in gadra haibagi wahau dokta taibang pan ase loisin gani haibse akoina khangsi in such difficult times isin announcing adugumba awaba matam lakpa matam da faithfulness to God will be rewarded ishor gi damakta haina awa anang kaya adubu khang laga leibasing faithful tawbasing idudi ishor na makoi gi mana pi khrani hai Revelation 2 verse 10 to 11 powder kri hai be thou faithful unto death nang sidriba power haiba inba adu oyoko faithful oyoko thazaba yaba oyoko and I will give thee a crown of life adu oirabade ahingbagi luhub adu aina nangonda pigani he that overcometh shall not be hurt of the second death Kana gumbana hairiba awa nang asibu lan ngamlaga lakiba missing ado ani suna siba aduna makoibu kaitong ay desu sok la roy hai Revelation chapter 2 verse 10-11 miot minay ase lakragani Daniel gi marup singbu duragi tampakta makoibu persecution pi kiba mainung da langsin kiba makoibu force taw kiba adumak ado aroy ba matam da sulakani karigi matang dagi makoibu mainung da langsin kiba karigi matang dagi makoibu otnay kiba karigi matang dagi makoibu force taw kibra kurumba worship kanabuno kurum diba asigi matang da aroy ba matam da sumasi lakani habse ngasigi parana akoibu takpi duna lay okay howzik the early church ay koi gi mamang da church haudorak kiba matam da Kristana sargasat krabagi tungda singlup taibang panda haurak pa matam da so persecution ase lakhibra lakhi kram haina lakhibra ay koi amuk tang yengse life wasn't easy for Christian in New Testament is in announcing New Testament gi matamda Jisu Krista gi sebok sing gi matamda Christian oiba haiba gi punsi ase yamna laiba punsi oiramde hojik pudi aikoi religious freedom leiriye sin announcing amarom da hairagadi matam adudadi Christian haiba singbu kayamuk tathi ta oina tawkhibra haibado aikoi na haiba da ngamde Kom aikoi history pabasing na church history pabasing na loina aikoi na khange many Jews hated Christian singbu Jews sing na yamna kalak tu kasaki makoi bo miot minai pi ki maramdi makoi na Jewish ki religion hana mapa mapu gi matam dagi chalarak pa religion ado manghan khrani haina Christian changlak pa singbu tathi tawoina ot nai ki bagi wari sing ado aikoi loina khange the kingdom of Rome also hurt Christian during this time aduga loina na Jews nataba pagan Rome sing na su ishor khangdaba Rome sing na su Christian sing bu ot nai ki masigi matam aikoi na Acts paukhon chat pai na Manipuri Bible da Acts chapter 12 ki verse 1 digi 17 phawa paba matam da early church ase karamba awa anang khang ki bra haibagi saruk khra aikoi na madu du uba phangani masi ase pare hairaga masi tamle hairaga tungda Kristana laklam daida taibang pan asida Krista gi mi singi punsida kari thengnarak pa yabra haibado Acts 12 gi 1 digi 7 pau pa bada ekoina khradi khangba ngamgani
James ki punsida kari thokibra aikoi noina khange. King Agrippa, King Herod Agrippa na James asibu magi mangak kaklaga mabu hatokhi. Peter busu James bu hat pagumna hatna na bahay na kaisum sangda Peter busu thamki. Christian singbu death penalty asipi ki matam aduda. Daniel gi matam da khak natte. Natraga Christian na laklam dai da khak natte. Christian singbu ot nai base. Ishor gi mi singbu ot nai base. Early church Christian na palam laga Christian na chat khrabagi matung da phawbada Christa gi sebok singda matam adu gi Christian singda asibagi dandi phawpi ki James bu hatokhi. Peter bu hatok na ba honakhi. Asigumba crisis, asigumba tribulation, asigumba persecution mayam ase thengna rakpa matamda matam aduda laiba singlup early church sang na kari tawgi. They pray without ceasing. Acts 12:5 ta paba matamda isin inausing. Peter bu kaisum sang da pharaga thamkhre. James bu hat pagumda amuka hat khre ne ningthau Agrippa ningthau Herod Agrippa na. Masi taba matamda asigumba miyon minay si thengnarak pa matamda singlup singja makoy pulap punsila reharga. They prayed without ceasing. Lepa laytana, tokpa laytana makoy Peter gidamakta amadi Christian singi damakta makoy pratna kanna tawki hayne. Masida ay koy na uba si karira. Prayer is the key is in announcing. Pratna tawba hay base atuk kimatik yam na darkar laye hay base masige paradi ga koy uba pangi. Ngasi Christian gi punsida nang ay nangi imung ay gi imung. Nangi singlup ay gi singlup kaya muk toy na prayer lokhat libra. Ngasi prayer meeting khuding da mi kaya church ta karak tu na libra ay koy yang se in announcing. Ay koy sa prayer yam na handa kre. Prayer pratna yaw da na di ay koy kari isu theng na riba lan pam asida may pak pa oy roy. Prayer meeting Tuesday prayer meeting da church ta mi kaya lak libra isin announcing. Mi lak tere mi lakte masin na tak pasidi ay koy gi prayer ay koy gi pratna gi level ase aduk ki matik name kre. Early church sing de yeng ba matam da makoy di de pray without ceasing lepa laytan makoy pratna tawki hayne. Ay koy sungasi pratna tawbase tambagi matam oy kre maram di lakadore ay koy gi mangda miyot minay awa anang gi chaiteng nang Christian oy bagi damakta nang bu force tawraga kay sumsang da namsil nang bu pu chairaga na yu may thadoraga pha pullaga chathaba matam adu lakadore matam adu da nang gi pratna yaudana nang gi pangal khaktana mayok na gani habasidi kay dongai da oy thoklaroi. Asumayna hai. At the end of time, God will allow a few to die like James. James kumna. Akon ba matamda ay koy krabudi asiba pawba ishor na yabi gani hai. Nang ase ay ase Krista gitung inba ama oina. Christian ama oina. Krista gidamakta. Nangi singlup gidamakta. Asiba pawba ay koy matam adu dalakni. Nang ama ay ama sibado ishor na yabi ba mantam sulakan. Ay koy loina awa nang asi anamiyot minay digi. Christian oy bagi may chak asi digi ay koy loina lantok ni hay balayte. Nang ama sibaya ay ama sibaya. Nang bu ay bu fubi ba chaybi ba miyot minay bibi bayay. Asi pum na maasa ay koy teng na rakani. James kumna. But majority will be protected ichin inausing. Christian kang bu loina magputi hatok laroy. That's a good news. Ay na John 21 gi verse 18 gi 22 phawba paba matamda ay koy kari lo thokpa yabra hairabadi ishor na ay koy bu si hanning lasu hing hanning lasu madudi ishor gi matung ishor gi makha pole ko asidi ay koy ngon da laite nang sirasu changlasu nang warasu nungairasu ay koy gi thodang de kari only follow Jesus Christa gi tung in bakhaktane nang siba changba adudi nang gi nate ishor gi ne Ishor na nang bu serious nu haidadi ekoi shiba tapani. Ishor na nang bu aibu miyot minay ado khanglaga mina phubi chaibiraga heartpi ba duda nang changlas nu haidaso it doesn't matter. Ekoi da maduna karishu matter taw haloi da bani. Ekoi da matter taw guda badi karira ay Krista gitung ilibra haibado khakta oyo hai. Jishu na haibo hai ase. Aduna isin announcing Christian oiba punsi haibase yamna nungai ba Christiana always ekoi bo protection piraga chatkani habde krishu laite ekoi awa anang di adumak thengna gani awa anang aduda adugi matam da ekoi itom da budi ishorna thadok piroi awa anang gi matam aduda miyot minai gi matam aduda nang sigrabasu phare ishorne yabi bani haina khansi adubu ayamba budi mana protection pigni ngasi gi paragi aroi bada the mark of the beast called Revelation 13
sa adugi khudam mark of the beast haibagi para ase yamna chawi ngasi loida details ado aikoi asida Sabbath school da haibi de madu tamna bagi permission su leite adubu sa adugi khudam hairibase karira aikoi na Revelation chapter 13 gi verse 17 de yengba matamda akonba matamda mana ishor bu khurumbani mana satan bu khurumbani mana ishor bu khurumbani natraga mana sa adugi khudam bu khurumbani haibagi distinguish tongana khaidorakadabase karina khaidorakadar harga markar amana khaidorakani hai mark ama khudam ama thamgani mana ishor bu khurumba singi khudam ama satan bu khurumba singi khudam ama satan bu khurumba sing aduda kari khudam thamgadra sa adugi maming natraga sa adugi masing ado makoida maduna mark oigani hai aduga ishor bu khurumba sing aduna kari karamba khudam thamgadra ishor gi khudam adu thamgani hai ishor gi khudam di kari ishor gi lamchat the mark of God is the character of God ishor gi lamchat ne nahan hau ki ba sabat khara dusu ekoi tam kare ishor gi lamchat ase kadai da leibra isini naw sing hojik ti deep study changlak pa matam da ishor gi lamchat ase kadai da leye ishor gi yathang tara adu da leire ko ishor gi yathang tara adu da leire adu oirabdi akon ba matam da masina ishor gi mini masina ishor gi mi nate haiba khaidor kadaba madugi khudam leibase kari amarom dana kana ngasai gi sa adu gi khudam natraga sa adugi masing adu laikrani amarom ishor gi mi singdana kari laigadawa karamba khudam ishor gi lamchat ti kadai da laiba yathang tara aduda yathang tara ngak pa ma yathang tara ngak taba ama asi ani asida aroiba matamda tarakani habse aikoina Revelation 13 ase munna paba matamda masi uba phangi masisibu hen amuka support tawba yanana aikoina Revelation chapter 14 gi verse 7 adu paba matamda aduga Exodus 20 gi verse 8 gi 11 pau paraka aduga Revelation 14 gi verse 12 ase ahum ase paba matamda hairiba ishor gi lamchat ishor gi law haibase karino masigi physically aikoina u thokpa yabase kadai da lakadra haibadu yengba matamda sargadut ahum gi wapau aduda ahanba sargadut aduna kari hai fear God and worship the creator lay semba mapu adubu khurumu haibagi wapau ase pirakhi aduga akonba sargadur ahum suba aduna kri hai sa adubu khurumgnu ahanba sargadur na kri hai ba ishor bu khurumu ani suba sargadur aduna kri hai ba Babylon digi thorakro ahum suba sargadur na kri hai ba sa adubu khurumgnu karidat lakpra isen nau sing pumna mak se karidat tai nai khurumba worship ta ishor gi mi singdi kari oigani hai ba hauze ai koina tam ki bada ishor gi mi singde ishor gi lamchat makoi gi marai bakta laigani satan gi mi singdi satan adugi masing natraga magi maming adu makoi gi khutta marai bakta laikhragani ishor gi markar haidibase the 7th day taret suba numit adubu ishor gi markar oigani habse koina uba phangi maramdi karai da lakpra worship da lakpagini aina hairibase atopi ya thang adu de important nate haiba nate adu akonba matamda last test ase kadai da lakadra nang kana bu khurumbra haibadu da lakani kana bu khurumgadabra isin inausing the creator sembi ba mapubo creator asi bu khurumgadabase karamba matamda khurumu haibra specific matam ama pb ne isin inausing bible na nokoi yaning lamda ba yae hoi yet ka ne yet lambasu yae adu bible gi tung in se harabade creator asibu khurumgadabase on the 7th day of the week hapta gi tare ni suba adu da khurumbo ishorna haibadu insira in loisira nangi makhada le aigi makhada le adu bible gi matung inade ishorna haiba in se harabade o ishorna mabu khurumbo se tare ni suba numita khurumbo adudi eko tare ni suba numita khurumbo aduna khwaidiga achumba oigadra haibase bible gi matung inna sumaina thamjaning eko yengse sininaw sing Matthew 12 ki verse 9 digi 13 phawa aduga John chapter 5 ki verse 1 digi 16 phawa Jewish ki leaders in the Jesus Christabu hadna naba honna khibase karamba maran si khibra mami hale haibagira mitu mi wala na haibagira natraga huran chinthi tawi haibagira natraga tax collector singa chak chami nai nangdi amot pane haibagira ma bo hadna naba honna khibase Matthew 12 ki verse 9 digi 13 John 5 ki 1 digi 16 phau pa ba matamda Jewish leaders singa Jesus Christabu hadna naba maran si khibase Sabbath ngakte Sabbath thugaye lo ngakte haibagi maramda oikhi ne sini nausing adu oirabadi
Taibang pan ge aroiba matamda Revelation 13 Revelation 14 se paba matamda aroiba matamda test tawgadabase kadai da lakadra ga worship ta lakani haikrene amuka Jishu bu karambada target tawkiba worship ta Sabbath ta aroiba matamda target tawrakadabase kari Sabbath ta worship ta ase lakani haibase ekoi Bible gi matung in ngang se haire asmai na ngang batare masida yaning ba pen ba haibadu di nang ai gi makha da leire Ishor da kanna haijasi Bible phajana pasi Ishor na achumba do ekoi bu uhan bi bu oishino ngasai hai ke bugumna ngasai gi sa adugi murti adubu khurum da basing adu di force lakrani ko ichini nausing Revelation 13 da sa ani laye verse 1 dagi 10 pawdo the first beast the sea beast ising digi karak pasani 11 digi 18 pawdo nakara land beast kangphan digi thorak pasa mase prophecy tamba loina khange the first beast of Revelation 13 asidi pagan papal Rome ni habse khangre ko papacy ni habse khange aduga second beast asidi American United States of America ni America na kari thodang lauri brang asi Vatican City ga America gi relation se kari lairi bra ekoi loina khange haidrabasu aduna second beast aduna ahan basa adugi murti adubu khurumnanaba ahan basa adubu khurumnanaba makoina force sijinarakani habse prophecy de tamduna laye force sijinarakpa habse sininaw singkadai dige haurakpra they have to issue a law yaudana de force sijinabi yaroi taibang pan pumbada chatnaba law ama pass tawrakani mado prophecy de yenglade ekoina international Sunday law haina ngasi hairibasini akonba matamda madu lakani mase kanana enforce tawrakani USA United States of America na enforce tawrakani kanagi Canada allegiance pinana ba papacy da Vatican da allegiance pinana ba pumna ma ase thorak ba matamda akonbada loina ki aroibada lakadabase kanabuno worship tawri ba haibdu da lakani ichini now sing Bible ase ekoi ge aningbada interpret tawrabadi asoiba mayam lakani Bible ase munna khangba ngamninga ekoi prathna ga loina na ekoi study tawba tai adubu aina haijaning badi aroibada thorakadoriba hiram pumna makki wahau thokti worship ta oigadore ko isini nausing masiga worship asida nang kadai da land tawgadra karamba mafam da nang lepkadra Bible gi matung inadi ishor bu khurumgadaba sembi ba mapu bu khurumgadaba se hapta gi taret ni suba numit ta khurumbasing adu oigani masine ngasi gi Sabbath school tam khraba Sabbath school asida aikoina ubasidi karino thokiba pumnamakto aduga chap manana tungda thorakani Daniel gi mamanaba sing Shadrach Meshach Abednego amadi early church da Peter koi James koi na thengna rakhiba miot minai awa anang pumnamakse amuka Jisu Kristana aikoi bu lawba laklamdai da masi pumnama ase thorakadore ko haibase aikoi bu khangan bi basina aikoi bu ki hannana banate maramde aikoi da akibagi thamoi ado ishorna happy de haina aikoi ngasai chu pakre pumnama ase uraga tamlaga aikoi adudi achumba aduda lepnanaba ishorna ngasai haibado 2 Timothy da kri haiba sound mind achumba bichar khangnanaba do aikoi da hap khrabani maduda nang uraga usina daba khangna khangsinna daba sarabadi nangi oikre aigi oikre adu achumba de Bible da mayek sengna iraga laikre ko isini nausing soiroi ko Bible do phajana parabadi achumba ishor bo khurumba se karambara hairadi 7th day of the week ase oigni haibase ngasi ge parage matung ina sumaina mayam da thamjaning bani second quarter 2025 ke aroiba lesson oina ekoi 13 lesson number 13 ase images of the end akon bada lakadoriba pomnama asige saktam sing ado ekoina tamgadori yamna maru oiba para oigani ekoina quarter asida tamlakpa prophecy ase tamlakpada ekoina khangkiba mayam ado aroiba Sabbath asida aroiba lesson asida mayek sengna amuka tungda thorakadoriba singi saktam sing ase kari ra haibada ekoi tamminagani matam adu yaudriba phawba ekoi bu ishorna loina biba oisunu aduga ekoi mayam bu ishorna aphaba punsi nungai yai phaba punsi henna Krista bu khangba ngamba Krista tanna thangliba khongtang Christian ge journey asida henna mang changchenba ngamba punsi adu mayam da pina bi sunu haibase mayam da sumaina haijaraga nasi ge parade asida loisinjarage ishorna mayam bu bor biba oisunu amen